Laishram Tombi gi Mihat Yaningde ba Fongdok tuna ngarang Hairok Part 2 Devi Mandopta GAC na sinduna Meeyamgi oiba sit-in protest ama Pangthokkhre. Dharna aduga mari leinana GAC gi co-convener Khundongbam Lakshmi Devi na haikibada mara leizadaba icham chamzaba mi amabu khutlai pai haiduna hekta hatokpa asi Yaningde haiki. Ngasina aikoi gi laikai da thokliba asigum hayeng na kanagi da thokani haiba ngamde. Asigum khutlai pairaga micham amabu hekta hatpa asi chapchana maral gi dandi pigadabani haiki. Lakshmi na makata na haikibada Laishram Tombi gi Mihat asigi matangda GAC na taliba demand sing asi government na athubada PBU haiki. Protest adada Laishram Tombi gi Mihat Yaningde Mihat pada chenaba miyoi sing dandi PBU gun culture thado u micham Meeyamgi punsi ngak senbiu Haina thaba play card kaya ama paiki. Dharna aduda Mihat pada chenaba miyoi sing dandi pigadabani Tombi gi Mihat Yaningde license gun na Mihat pa maram chadi amadi achumba wayal puthokpiu haiba slogan kaya su lauki. Asi akhoi gi sina silliba sit-in protest asi kari maramdagi phamliba no haibasi akhoi Mihat asi Yaningde bagi damakta phamlibani mara leizadaba icham chamba mi amabu nongmaina kaptuna hatpa haibasi akhoi taseng Yaningde ngasi akhoi lekai da thogliba sumna aji kana hayeng na kana gida adi hangchin na kana gida thokani haiba tamba ngamba nate khoi Tombi gi Mihat asi Laishram Tombi gi Mihat asi akhoi taseng Yaningde GAC na taliba dimalasi athuwa matamda phanghanbiyu GAC na taliba dimalasi matam athuwa matamda dimalasi PBU adu natrabde khoi makata na khongjang jangsilakini Dandi Tombi gi Mihat license ka nami hapa asum bawal Tombi gi Mihat